Russia offensive Satarapeda, pro Western Lavak Wediba Ukraine, Tangana Sem Saduna Laikre. Russia, Ukraine Ginongpok Tambalandam Gisaruk offensive Satanaba, Taurang Satarki Bacherakasida. Pro Western Lavak Wediba, Ukraine, Russia offensive Tanganaba, Sem Sari Haina official report Amagi Matung in a Pongdok Lay. Russia President Vladimir Putin na television ki kutang da pangthoki ba press conference ama da hai ki bada aikoi gi maru oi ba thabakte thamliba pandam sing adu thabak oina pangthok na bo na banai aikoi na yamna tapna ingna military operation asi sathagane general staff sing na original oina propose tawrok pa thawrang adu gi matungin na aikoi na operation adu sathagani hai re Belarusia gi president Alexander Lukashenko ga unaduna wari sanadaba matung da president Putin na hai ribade Russia gi lanmi sing asina Ukraine gi lanmi na akan bathing ba pirak padage lan handorok le haiba wafam adu yaning daba utle Ukraine gi akan ba reason khara da ikoina action chathakhe mafam adu da military gi infrastructure kaya manghan takhan duna Donbas te active oiba operation chathabangam lagani hai re Ukraine gi nongpok thangba region gi matang da warol piraduna Putin na hai khibada hai balamdam ase pro Russian separatist sing na control to ba mafam sing ne Operation asi kumang yang sin na sangsin riba sige maruoy ba maramde misi mina thokpagi chang hanthana bagi damakta ni hai re Russia na civilian sing da target tawi hai bagi wafam ase yamna kan na yaning da ba utle loina na Ukraine na civilian sing adu human sil oina sizinari hai na maral si re kip ka manak nak na ba bucha town da civilian gi asi bakchang kaya phangkhiba sige matang da hai khiba da de madu samjin sajin ba ngakta ni hai re Russia gi lanmi sing asin handokraba matungda bucha town da civilian sing gi asiba masing yamla bhakchang sing thengnare haina phongdok pa leiriba nei Russia gi mathakta maral siragliba du Syria gi Bashar al-Assad ki regime na chemical weapon sizinare haina maral sirakhibaga pangkak oire hai re Russia ga santi gi wari sanakiba matamda Ukraine makhoina lauriba phirep adu dage hongdokpa ngamdaba na maram oiraga wari sanaba adu khumang yangchin na changchin ba ngamdaba nei Ngarang numidang Ukraine gi maikai dage ahong bakhara lakpadi ure Ukraine na makoi gi fundamental point khara da hongdokpa ngamdaba du na maram oiraga final agreement ama purakpada khudong sada ba mayok na bane Ukraine ga santi gi wari sanaba sida yanaba ama puraktriba phawbade military operation asi makhata na sathagi gani haire Ukraine da sokna riba lan asi numit nifuga ni pani surakhi basida Russia gi lan milising taraga mapan lomde hatpa ngamkhre haina Ukraine gi maikai dagi haire Mariupol da chemical weapon sizinare haibagi confirm oiba report amadi laire Russia na chemical sizinarkpa yai haina Ukraine gi president Volodymyr Zelensky na warning tawkhibadi laikhravani haire Donbas da Soknagadouriba lan ase inai tanaba amade Areppa Lanpham ama Oigadouri Ukraine gi nongpok thangba Donbas da Soknagadouriba lan ase inai tanaba amade Areppa Lanpham amadi oiragani haina Ukraine gi maikai dagi phongdokre Donbas region da lairiba miyoi cha kaya de Saphagada mafam yengduna lanjena khrei Russian lanmi ge gari gi masing yamlaba kalam amana Donbas ke area du da thomjilak le armor vehicle amade long range yauna khusukhulai kaya ama pusilakpa ure Ukraine su Russian lanmi singna chatharakada ba offensive adu thengana ba sem saduna lai khrei Donbas da Soknagadouriba lan asina Areppa Lanpham amadi oigadoure Ukraine gi maikai dagi su Russia gi changsilagli ba lanmi tamna Bomb top kapsin na ba artillery kaya ama sem saduna leire Ukraine gi lanmi sing adu da defensive position da lankhong tawduna sem saduna leikhrei Russia gi aircraft sing paisilakpa matamda kapthana ba sem saduna leire anti aircraft gun rocket amade rather yauraba gari singna sem saduna leikhrei haire aroi bada tabi di bapung namakpu thagachare